Bulletproof gari ahum Imphal yaurakre. Pau asi ngasi nungthil phongkhiba kangla pausedagi lokhatjabane. Manipurda kuki militensingna chatharagliba lan asi chapchana thengnaba amade chathariba lan loisinaba akanba midyeng changduna chingi manung hanjinba mafamsingda Manipurgi law and order thugaidiba lamhen tuhenba sing matik chana leingak ama leiri haiba khangannaba state asigi security forcing mathau ningthina pangthoknaba Manipur leingakna Ministry of Home Affairs da haijaduna ayaba piraklaba bulletproof gari taragi manungda ahum ngarang Imphal da yaurakre. Manipur leingakna thogliba irang asi control tawnaba honabada Manipur Police na sisinanaba gari taragi manungda ahum asi ngarang Imphal yaurakibane walauriba gari sing adu athubada yauraklagani haire. Handak Manipur leingakna leiriba bulletproof gari asi India gi Tata company na saba ahanba khwaidagi advance oiba bulletproof gari ne. Gari asiga manaba makhalgi bulletproof gari kaya Indian Army amade paramilitary force na chahi kaya gi mamangdagi sisinnarakle. Handak Manipur leingakna lauriba gari asi Manipur Police na asigumba gari sisinaba ahanba oiragani haire.